New Delhi da tha sigi taruk amadi tareta UPF amadi KNO na Home Ministry gi official singa unabada Manipur gi chingi lamsing asi Manipur gi ningthau makhada laite haibana chingba aranba wafam kaya fongdoklaga India leingak na taraga leiriba asi achumba thabak nate miyambo lana lamjingba yaba wafam sing asi India leingak na tabiganu haibana chingba wafam kaya yawba memorandum ama kokomina PM Modi amade Home Minister Saha yawna notice ke advisor AK Mishra da Sentry Leinana purakhiba Anaba ama Assam Rifles na pung ani hena check post ki gate hangdana thambadage hospital yauba nangdana laikhidre masing yamlaba Meeyamna Assam Rifles ki Sentry post Thugaikhre thaudok adu Tengnopal district ke Tengnopal police station na konba saibol khulda leiba humsuba Assam Rifles ki Sentry post da thokibane matam chana hospital yauba ngamdana laikhidraba mioi adu Sairem Sasimdage Somithan Chahitara Mapan Apokpa Akham Kawi Hairi Thaudok asigi matangda Impact News na fangba pauda tha asigi taramanga gi numidang pung nipan rom tarakpa matamda Somithan Hairiba mioi asi khanghaudana wan tharakpadagi gari waiduna khul adudagi kilometer humpurom lapna leiriba palelda layengnaba purakhi adubu Saibol village yaurakpada mafam aduda post hangduna Laiba ahumsuba Assam Rifles ki Sentry posta Lairamba personnel singna makok thongba officer sing ayaba laudragadi chatpa yaroi haiduna thinglaga thamki AR personnel sing aduna makok thongba officer gi ayaba laubada pung ani hena changkhibana Anaba gi fibam adu hena lusilakhe pung ani rom lairaba matung ayaba pirakpadagi Anaba adu hospital tamna purakpagi lambida laikhidabani hairi laikhidraba Somithan gi aroiba mathau mangam adu ngarang ayuk khulda pangthoklaba matung nungthil pung ani Khairom tabada Saibol Sairem Saisim amade narumda leiba maring furupki nupi singna Saibol AR gi Sentry post thomjinduna irang hobaga loinana post adu amang ata thokhanki